ꯑꯩꯒꯤ ꯅꯨꯄꯤ ꯁꯨꯡꯅ ꯅꯠꯇꯦ ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯁꯨꯡꯅ ꯅꯠꯇꯦ ꯋꯥ ꯂꯣꯏꯔꯦꯁꯤꯗ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯅ ꯉꯥꯡꯉꯛꯏꯗꯣ ꯀꯗꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛꯄꯣ ꯑꯩ ꯃꯄꯥꯜꯗ ꯂꯩ ꯃꯃꯥꯗꯤ ꯏꯔꯥꯡ ꯌꯥꯝ ꯐꯔꯤ ꯂꯩꯀꯥꯏ ꯃꯤ ꯑꯃꯅꯤ ꯂꯣꯏꯅꯗꯨꯅꯒ ꯂꯩ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯜꯂꯝꯅꯤ ꯏꯇꯥꯎ ꯅꯪ ꯅꯁꯥꯒꯤꯗ ꯈꯜꯂꯦ ꯍꯥꯏꯁꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯌꯦꯛ ꯁꯦꯡꯕꯒꯨꯝ ꯇꯧꯏ ꯏꯃꯥ ꯑꯩ ꯁꯅꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯅꯠꯇꯕ ꯀꯅꯥꯝꯇꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯦ ꯃꯥ ꯅꯠꯇꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯀꯅꯥꯁꯨ ꯑꯣꯏꯔꯨꯏ ꯁꯅꯥꯗꯣ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯦꯕ ꯄ꯭ꯔꯖꯦꯅꯤ ꯅꯪꯅ ꯂꯩꯔꯤꯁꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯈꯟꯕ ꯍꯧꯔꯣ ꯑꯁ ꯇꯥꯛꯄꯩ ꯋꯥ ꯅꯠꯇꯦꯗ ꯅꯪ ꯑꯩ ꯏꯆꯜ ꯏꯆꯦ ꯌꯥꯎꯗꯦꯅ ꯍꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯈꯟꯕ ꯋꯥꯈꯜ ꯈꯪꯕꯤꯗꯕ ꯇꯧꯒꯨꯝꯁꯦꯕ ꯈꯔꯁꯨ ꯈꯟꯊꯕ ꯇꯧꯁꯤꯗ ꯏꯇꯥꯎ ꯑꯣ ꯅꯪꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕ ꯏꯇꯥꯎ ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯦ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯤꯗ ꯐꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯗꯣ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯃꯥꯕꯨ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯁꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯣꯏꯅ ꯇꯥꯔꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯇꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯥꯏꯕꯛꯅꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯁꯅꯥꯒꯤꯗꯃꯛ ꯅꯠꯇꯅ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯅ ꯀꯩꯅꯣ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯇꯅ ꯀꯥꯎꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯀꯥꯎꯕꯗꯤ ꯅꯪꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯔꯦꯗ ꯐꯔꯦꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯒꯦ ꯅꯪꯁꯨ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯀꯔꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯦꯡꯉꯁꯤ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦ ꯃꯥꯅ ꯐꯣꯟ ꯊꯝꯕꯒ ꯃꯃꯥꯁꯨ ꯊꯣꯔꯛꯂꯦ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯔꯥꯁꯤꯅ ꯔꯨꯝꯗ ꯂꯩꯍꯧꯕꯅꯦ ꯑꯩꯅ ꯅꯪ ꯆꯪꯍꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯊꯣꯔꯛꯅꯕꯅ ꯍꯥꯏꯕꯅꯤ ꯑꯁ ꯄꯨꯟꯅ ꯊꯣꯔꯛꯑꯁꯨ ꯌꯥꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯈꯟꯕꯕꯨ ꯐꯅꯕꯨ ꯍꯩꯔꯤꯅꯦ ꯏꯆꯥꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯆꯍꯤ ꯈꯦꯠꯅꯕ ꯂꯧꯕꯁꯤꯅ ꯑꯗꯨꯝ ꯐꯔꯦꯗ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯅꯨꯄꯥꯅ ꯂꯣꯏ ꯇꯥꯛꯆꯔꯁꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯔꯥꯖꯅ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏ ꯋꯥ ꯉꯥꯡꯉ ꯂꯩꯔꯅꯨ ꯆꯪꯉꯨꯔꯣ ꯄꯨꯡ ꯊꯦꯡꯈꯤꯅꯤ ꯏꯕꯦꯝꯃꯁꯨ ꯊꯣꯔꯛꯅꯕꯅ ꯍꯥꯏꯔꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯋꯥꯈꯜꯗꯨꯅ ꯔꯨꯝ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯅꯦꯛ ꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯔꯥꯖ ꯁꯥꯎꯅ ꯀꯩꯒꯤ ꯆꯟꯗꯣꯟ ꯀꯩꯒꯤ ꯁꯝꯕꯨꯜ ꯀꯩꯒꯤ ꯐꯅꯦꯛ ꯐꯤ ꯍꯥ ꯅꯪ ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ ꯉꯔꯥꯡ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯗꯨ ꯑꯗꯨꯝ ꯁꯦꯠꯆꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯨꯡꯁꯤ ꯀꯞꯂꯒ ꯑꯩꯅꯔꯣ ꯁꯤꯕꯣ ꯃꯌꯥꯝꯅ ꯅꯝꯗꯅ ꯍꯣꯡꯗꯣꯛꯄꯤꯕꯅꯤ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯔꯒ ꯑꯁꯨꯛ ꯌꯥꯝ ꯑꯣꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝꯕꯨꯡꯗ ꯑꯣꯠꯈꯤꯕ ꯂꯩꯇꯦ ꯑꯩꯁꯦ ꯅꯨꯡꯁꯤꯅꯕ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ ꯅꯪ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯁꯨ ꯍꯥꯏꯖꯒꯦ ꯑꯩ ꯁꯅꯥ ꯅꯠꯇꯕ ꯀꯅꯥꯝꯇꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯂꯣꯏ ꯃꯤꯅꯝꯕꯅꯤ ꯑꯩꯅ ꯅꯪ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯦ ꯌꯥꯝꯕꯨꯡ ꯁꯨꯞꯅꯇꯒꯤ ꯏꯝꯐꯥꯜꯗ ꯐꯣꯟ ꯄꯤꯈꯠꯄ ꯂꯥꯛꯈꯤꯕ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯀꯦ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ ꯅꯈꯣꯏꯕꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣই ꯅꯠꯇ꯭ꯔꯗꯤ ꯇꯤꯟꯅꯕ ꯃꯤ ꯑꯃꯇ ꯂꯩꯖꯗ꯭ꯔꯣ ꯅꯁꯥꯅ ꯆꯠꯆꯕ ꯌꯥꯗ꯭ꯔꯕ ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯃꯃꯥ ꯕꯕꯥꯅ ꯄꯥꯝꯖꯕ ꯑꯣꯐꯤꯁꯔꯗꯣ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯐꯣꯝ ꯄꯤꯁꯤꯟꯕ ꯅꯪꯍꯧꯔꯔꯣꯏ ꯄꯥꯈꯠꯇꯅ ꯀꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗꯣ ꯊꯤꯅꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯕꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯅꯨ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥ ꯂꯩꯕꯅꯅꯤ ꯅꯨꯄꯥꯗ ꯅꯝꯗꯅ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯤꯁꯦ ꯀꯔꯤ ꯑꯁꯥ ꯀꯔꯤ ꯑꯣꯐꯤꯁꯔ ꯍꯥ ꯅꯪꯕꯨ ꯇꯣꯞꯄꯔꯣ ꯅꯪꯕꯨ ꯁꯪꯒ ꯆꯥꯎꯕꯤꯔꯕ ꯅꯪꯕꯨ ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯒꯦ ꯍꯥ ꯑꯩꯒꯤ ꯁꯅꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯒꯗꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯐꯝꯁꯤꯗ ꯅꯪ ꯑꯃꯗꯤ ꯅꯈꯣꯏ ꯏꯃꯨꯡꯅ ꯌꯦꯜꯂꯛꯀꯦ ꯈꯜꯂꯕ ꯄꯨꯂꯞ ꯑꯩꯅ ꯎꯐꯨꯜ ꯂꯣꯜꯍꯜꯂꯦ ꯈꯪꯉꯨ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗ ꯀꯩꯁꯨ ꯇꯧꯕꯤꯒꯅꯨ ꯃꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯐꯥꯎꯕ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯕ ꯑꯣꯏꯅ ꯊꯝꯕꯁꯨ ꯄꯥꯝꯗꯦꯅꯤ ꯑꯩꯒꯤꯗꯤ ꯁꯅꯥꯅ ꯍꯦꯛ ꯂꯥꯟꯅ ꯂꯧꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯑꯐꯕ ꯑꯣꯏꯔꯣ ꯁꯤꯃꯗꯤ ꯈꯪꯉꯨ ꯌꯥꯔꯦ ꯅꯁꯛꯇꯣ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯅꯤꯡꯗꯦ ꯏꯔꯥꯡ ꯇꯧꯕꯤ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯕꯤ ꯍꯥ ꯌꯦꯡꯗ ꯌꯥꯗꯕ ꯌꯦꯡꯂꯤꯕꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯅꯌꯨꯝꯗ ꯍꯟꯈꯤꯗꯧꯕ ꯈꯪꯉꯦꯗꯅ ꯑꯩꯒ ꯅꯪꯒ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯅꯨꯄꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔ ꯐꯥꯎꯕ ꯑꯗꯨꯝ ꯅꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯞꯄꯁꯨ ꯂꯦꯞꯄꯝꯗꯦ ꯕꯦꯝꯃ ꯂꯥꯛꯄꯗꯒꯤ ꯀꯞꯂꯤꯕꯅꯤ ꯅꯪꯕꯨ ꯅꯀꯣꯛ ꯆꯤꯛꯄ ꯇꯥꯔꯦ ꯁꯤꯁꯦ ꯀꯞꯄꯜꯂꯤꯕꯨ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯁꯨ ꯌꯧꯔꯛꯑꯅꯤꯅ ꯍꯥꯏꯕꯅꯤ ꯔꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯀꯨꯕꯣꯛꯇꯤꯅꯦ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯅꯪꯅ ꯀꯞꯄꯁꯦ ꯏꯔꯥꯡ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯖꯦꯜ ꯌꯧꯕ ꯇꯥꯕꯅꯤ ꯃꯁꯥꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯗꯤ ꯑꯁꯥꯎꯕ ꯃꯄꯥꯗꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯔꯥꯖꯕꯨ ꯐꯨꯗꯅ
ꯃꯈꯣꯏꯅ ꯂꯩꯕ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯃꯥꯁꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯏꯅꯔꯛꯏ꯫ ꯅꯨꯡꯁꯤ ꯎꯕꯗ ꯔꯥꯖ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯕꯤꯔꯦꯟꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯝꯃꯍꯥꯗꯨꯅ ꯐꯥꯔꯒ ꯄꯨꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ? ꯕꯕꯥ ꯍꯥꯏꯌꯨꯅꯦ, ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯄꯥ ꯑꯁꯤꯅ ꯏꯆꯥꯕꯨ ꯎꯁꯤꯠꯇꯗꯅ ꯐꯥꯔꯒ ꯄꯨꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯔꯥꯖ ꯐꯨꯔꯤꯠ ꯁꯦꯝꯂꯒ ꯃꯔꯝ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯍꯪꯖꯔꯣ꯫ ꯁꯥꯎꯅꯤꯡꯕꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯕꯒ ꯕꯕꯥ ꯑꯩ ꯏꯁꯥꯅ ꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯏꯅꯕꯅꯦ꯫ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩ ꯍꯧꯔꯕ ꯔꯥꯖꯇꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯕꯦꯃꯥ꯫ ꯔꯥꯁꯤꯅ ꯇꯥꯃꯣ ꯌꯥꯝꯅꯕꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯕꯤꯗꯨꯅ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯈꯟꯅꯔꯁꯤ꯫ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯊꯝꯖꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯈꯥꯏꯗꯕꯅꯤ꯫ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯖꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯀꯥꯏꯔꯦ, ꯃꯗꯨꯒꯤ ꯑꯁꯥ ꯉꯁꯤꯗꯤ ꯀꯥꯏꯔꯦ꯫ ꯅꯨꯡꯁꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯑꯩ ꯕꯕꯥꯅ ꯄꯥꯝꯕ ꯑꯁꯥ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯅꯆꯥ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯕꯤꯅꯣꯅ ꯏꯃꯥꯒꯤ ꯕꯦꯃꯥ ꯍꯥꯏꯌꯨ, ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯉꯁꯤ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯎꯁꯤꯠꯇꯅ ꯇꯧꯔꯝꯂꯤꯕꯗꯨꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯏꯃꯥ ꯕꯕꯥꯕꯨ ꯑꯩ ꯄꯣꯛꯆꯕꯒꯤ ꯆꯥꯎꯊꯣꯛꯄꯗꯣ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ꯫ ꯕꯦꯃꯥ ꯅꯆꯥ ꯉꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯗꯨꯅ ꯃꯇꯨꯡ ꯇꯥꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯧꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ, ꯃꯁꯤꯗꯤꯅꯦ ꯅꯈꯣꯏ ꯃꯁꯦꯜ ꯌꯥꯅꯕꯗ ꯂꯩꯔꯦ, ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ, ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯈꯤꯒꯦ꯫ ꯔꯥꯁꯤ ꯃꯊꯥ ꯁꯥꯅ ꯐꯝꯊꯩ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ꯫ ꯃꯃꯥ ꯅꯆꯥ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯒꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯅꯨꯄꯥꯗ ꯆꯣꯞꯇꯕꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯌꯔ ꯃꯁꯛ ꯈꯪꯕꯤꯅꯦ ꯍꯥꯏꯕꯗꯣ ꯇꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯇꯪ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯏꯆꯥꯅ ꯑꯗꯨ ꯎꯠꯄꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯎꯠꯄ ꯌꯥꯔꯤꯕꯅꯦ꯫ ꯏꯃꯥ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯦꯜꯂꯤ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯝꯃꯅꯤ꯫ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯏꯈꯨꯔꯥ ꯍꯣꯏꯁꯨ ꯇꯥꯔꯝꯃꯅꯤ꯫ ꯏꯖꯠ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯑꯗꯨꯝ ꯃꯥꯡꯖꯔꯁꯅꯨ, ꯑꯗꯨꯕꯨ ꯅꯆꯥꯅ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯏꯖꯠ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯦꯟꯅ ꯅꯟꯗꯣꯗꯣ ꯑꯩꯅ ꯀꯧꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯐꯅꯤ ꯇꯥꯃꯣ, ꯑꯩ ꯀꯧꯖꯔꯛꯀꯦ꯫ ꯏꯄꯥꯒꯤ ꯕꯦꯃꯥ, ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯕꯕꯥꯁꯤ ꯐꯤꯕꯝ ꯈꯔ ꯁꯣꯊꯔꯦꯅ ꯃꯤꯅ ꯄꯪꯂꯥꯛ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥ ꯑꯩ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯐ꯭ꯂꯦꯛ ꯊꯦꯠꯄ ꯀꯥꯔ ꯇꯣꯡꯒꯅꯤ, ꯏꯃꯥ ꯕꯕꯥꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯞꯇꯨꯅ ꯄꯨꯒꯅꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ꯫ ꯏꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯋꯥꯁꯛꯂꯦ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯐ꯭ꯂꯦꯛ ꯊꯦꯠꯄ ꯀꯥꯔꯗꯨ ꯇꯣꯡꯗꯨꯅ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯥꯏꯕ ꯑꯁꯥꯗꯣ ꯌꯨꯝꯁꯤꯗ ꯊꯣꯔꯛꯄꯗ ꯑꯁꯥ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅ ꯅꯆꯥꯅ ꯃꯌꯣꯜ ꯆꯣꯡꯍꯟꯒꯅꯤꯌꯦ꯫ ꯔꯥꯁꯤꯅ ꯁꯣꯝꯗ ꯂꯩꯔꯦ꯫ ꯑꯩ ꯇꯥꯃꯣ ꯂꯥꯛꯈ꯭ꯔꯦꯗꯤ ꯇꯥꯕ, ꯑꯗꯨꯕꯨ ꯁꯣꯝꯗ ꯆꯪꯉꯛꯄꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄꯗꯨꯗ ꯅꯁꯥꯅ ꯅꯔꯥ ꯂꯥꯜꯂꯕꯅꯤꯅ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩ ꯋꯥ ꯍꯥꯏꯔꯝꯒꯦ꯫ ꯌꯥꯅꯤ ꯇꯥꯃꯣ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯆꯠꯅꯕꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯎꯁꯤꯠꯇꯕ ꯎꯠꯂꯕꯅꯤꯅ ꯆꯠꯅꯕꯤꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦ꯫ ꯇꯥꯃꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏ ꯎꯁꯤꯠꯇꯕ ꯑꯃꯠꯇ ꯇꯧꯖꯗꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏꯗ ꯂꯩꯖꯔꯁꯅꯨ꯫ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ꯫ ꯑꯩ ꯋꯥ ꯃꯈꯥ ꯍꯥꯏꯔꯛꯈꯤꯒꯦ ꯇꯥꯎ꯫ ꯂꯩꯒꯗꯧꯔꯤꯕꯁꯦ ꯅꯪꯅ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝ ꯌꯨꯝꯁꯤꯗ ꯊꯝꯗꯧꯅꯤ, ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ꯫ ꯃꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅ ꯂꯝ ꯍꯦꯜꯂꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯍꯟꯒꯅꯤ꯫ ꯑꯩ ꯆꯠꯅꯕꯤ ꯈꯪꯉꯤ, ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯅꯈꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯇꯧꯏ꯫ ꯅꯆꯥꯅ ꯅꯠꯇꯦ ꯍꯥꯏ, ꯑꯩꯒꯤ ꯏꯆꯥꯅ ꯃꯁꯥꯅ ꯌꯥꯏ ꯍꯥꯏ꯫ ꯀꯥꯏꯗꯦ, ꯑꯩ ꯌꯦꯡꯈꯤꯅꯤ ꯑꯍꯤꯡ ꯂꯦꯜꯂꯨꯔꯕ ꯏꯆꯥꯁꯦ꯫ ꯃꯄꯥ ꯑꯩꯅ ꯊꯥꯖꯕ ꯂꯩ, ꯃꯥꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯕꯒ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ, ꯑꯩꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯑꯗꯨꯃꯛ ꯊꯝꯖꯒꯦ, ꯑꯗꯨꯒ ꯏꯆꯥꯒꯤ ꯋꯥꯠꯇꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯑꯍꯤꯡ ꯂꯦꯜꯍꯜꯂꯒ ꯑꯐꯥꯎꯕ ꯁꯥꯔꯤꯕ ꯅꯆꯥꯅꯤꯄꯥꯗꯣ
ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯌꯥꯝꯕꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯪꯗꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯣꯔꯦ ꯇꯥꯅ ꯄꯨꯕꯤꯔꯒ ꯑꯩꯕꯨ ꯏꯔꯥꯜ ꯄꯤꯁꯤꯟꯕꯤꯗꯨꯅ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯕ ꯏꯄꯥꯕꯨ ꯅꯪꯅ ꯇꯣꯝꯇꯔꯥ ꯅꯪꯅ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯪꯗꯅ ꯄꯨꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯅꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯩꯕ ꯇꯥꯔꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯎꯠꯂꯝꯂꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯟꯈꯤꯒꯦ ꯑꯗꯨ ꯐꯥꯎꯕ ꯁꯥꯎꯅꯤꯡꯂꯁꯨ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯃꯃꯥ ꯃꯄꯥ ꯃꯔꯤꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯤꯔꯦꯞꯇ ꯍꯦꯟꯅ ꯇꯛꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯈꯟꯈꯤꯕ ꯋꯥꯈꯜꯅ ꯆꯨꯝꯃꯦ ꯍꯥꯏꯅꯁꯨ ꯂꯩꯖꯕꯅꯤ ꯅꯨꯄꯥꯗꯤ ꯏꯟꯈꯠꯂꯛꯄꯁꯨ ꯅꯠꯇꯦ ꯃꯐꯠꯇ ꯁꯥꯎꯔꯤ ꯕꯤꯃꯣꯜꯅ ꯍꯣꯏꯅꯦ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯆꯨꯝꯃꯝꯒꯅꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯅꯪꯅ ꯃꯥ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯑꯁ ꯃꯇꯥꯎ ꯅꯪꯁꯨ ꯈꯟꯗꯅ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯑꯩꯅ ꯏꯆꯜꯅꯤ ꯈꯜꯂꯤꯕ ꯅꯨꯄꯤꯗꯨꯒ ꯐꯤꯐꯝ ꯎꯄꯥꯏꯅ ꯍꯜꯂꯛꯄ ꯌꯥꯗꯦꯅ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯇꯥꯔꯤꯕ ꯃꯗꯨ ꯌꯥꯔꯣꯏꯕ ꯅꯪꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏ ꯑꯃꯗꯨꯅꯒ ꯇꯥꯔꯗꯤ ꯐꯖꯅꯤꯁꯦ ꯇꯟꯖꯥ ꯑꯗꯨꯝ ꯂꯧꯈꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦꯗ ꯑꯁ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯍꯜ ꯌꯥꯝ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯋꯥ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤ ꯐꯔꯦꯅꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯗ꯭ꯔꯒꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤꯗꯨ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯁꯤ ꯃꯥꯗꯤ ꯈꯗꯥꯡꯁꯨ ꯊꯥꯗꯕ ꯌꯥꯝ ꯂꯤꯡꯕꯅꯤ ꯔꯥꯁ ꯒ꯭ꯂꯥꯁꯇꯨ ꯁꯨꯒꯠꯂꯒ ꯆꯤꯡꯈꯠꯂꯤ ꯑꯗꯣ ꯅꯨꯄꯤ ꯆꯣꯞꯄ ꯂꯦꯝꯗꯕ ꯅꯨꯄꯥꯗꯨꯗ ꯑꯉꯥꯡꯗꯨ ꯄꯤꯁꯤꯟꯗꯣꯏꯕ ꯅꯪꯅꯁꯨ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏ ꯑꯉꯥꯡ ꯃꯁꯥꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯍꯥꯏꯗꯅ ꯀꯩ ꯈꯜꯂꯝꯕ ꯌꯥꯏ ꯌꯥꯔꯦꯁꯦ ꯁꯤꯃꯒ ꯍꯥꯏꯖꯤꯜꯂꯣ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤꯕ ꯀꯣꯏꯕꯅ ꯑꯃꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯕꯅ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯑꯗꯩꯗꯤ ꯂꯩꯕꯅ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯍꯥ ꯂꯨꯍꯣꯡꯕꯅ ꯑꯃꯒ ꯍꯣꯡꯕ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯠꯅꯕꯤꯅꯤ ꯑꯁ ꯑꯩ ꯑꯗꯨꯗ ꯈꯪꯗꯦꯗ ꯁꯅꯥꯒꯤ ꯉꯔꯥꯡ ꯃꯑꯣꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯕꯤꯃꯜꯁꯨ ꯁꯨꯒꯠꯆꯜꯂꯤ ꯀꯩꯅꯣ ꯅꯪ ꯇꯁꯦꯡꯅ ꯑꯉꯥꯡꯗꯨꯒꯤ ꯀꯦꯝ ꯈꯟꯗ꯭ꯔꯕꯣ ꯈꯟꯕꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯥꯎꯗꯅ ꯇꯧꯔꯤꯁꯦ ꯑꯣꯍꯣ ꯃꯤꯒꯤ ꯈꯟꯕꯤꯕꯁꯦ ꯁꯥꯎꯅꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯉꯁꯤꯗꯤ ꯈꯪꯉꯅꯤ ꯍꯅꯨꯕ ꯑꯩ ꯑꯃꯅ ꯑꯉꯥꯡ ꯃꯥꯡꯍꯟꯕꯒꯤ ꯄꯥꯞ ꯄꯨꯕ ꯉꯝꯖꯔꯣꯏꯀꯣ ꯃꯥꯒꯤꯁꯨꯅꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯉꯁꯤ ꯁꯥꯎꯔꯤꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯍꯥꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯃꯇꯝ ꯑꯃꯗ ꯃꯇꯥꯎ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯁ ꯍꯧꯒꯠꯂꯨꯁꯦ ꯁꯅꯥ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯆꯠꯂꯨꯁꯦ ꯉꯔꯥꯡꯗꯣ ꯑꯩ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯨꯁꯦꯕ ꯃꯥ ꯊꯣꯔꯛꯑꯗꯤ ꯐꯤꯕꯝꯗꯨꯒ ꯃꯤ ꯃꯌꯨꯝ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯩꯁꯨ ꯉꯥꯎꯗꯦꯀꯣ ꯁꯅꯥꯒꯤ ꯅꯤꯁꯥꯗꯒꯤ ꯍꯦꯟꯅ ꯉꯥꯎꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯑꯩꯉꯣꯟꯗ ꯉꯥꯏꯈꯣꯅꯦ ꯁꯤ ꯑꯝꯇ ꯆꯤꯡꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯑꯩ ꯋꯥꯅꯤꯡ ꯋꯥꯁꯅꯨ ꯑꯩꯈꯣꯏ ꯁꯅꯥ ꯋꯥꯗ꯭ꯔ ꯂꯣꯏꯔꯦ ꯑꯇꯩ ꯑꯝꯇ ꯆꯪꯗꯦ ꯀꯅꯥꯅꯣ ꯇꯟꯖꯥ ꯆꯥꯗꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯣꯏ ꯅꯥꯐꯥ ꯑꯣꯏꯔꯝꯅꯤ ꯃꯥꯅꯤꯅꯦ ꯅꯣꯡꯗꯕꯥꯏꯒꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯟꯗꯣꯅ ꯑꯁꯣꯝꯗꯒꯤ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯄꯥꯃ ꯑꯩ ꯕꯤꯃꯣꯜ ꯍꯣꯏꯗ ꯁꯨꯝ ꯂꯩꯔꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯑꯩ ꯐꯥꯎ ꯌꯨ ꯊꯛꯇꯦ ꯅꯪꯅ ꯊꯛꯂꯤꯕꯅꯤꯅꯦ ꯉꯁꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯝꯕꯅꯤ ꯐꯔꯦ ꯍꯌꯦꯡ ꯁꯥꯔꯁꯤ ꯌꯨꯝꯗ ꯍꯜꯂꯣ ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯥꯃ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯥꯏꯗꯅꯣꯃꯗꯤ ꯏꯄꯦꯟ ꯄꯦꯟꯗꯦꯗ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯁꯦ ꯂꯨꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯒ ꯊꯥꯡꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨ ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏꯀꯣ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯉꯁꯤ ꯇꯥꯃꯣꯒꯤ ꯃꯃꯥꯡꯗ ꯀꯩ ꯍꯥꯏꯅꯔꯒꯦ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯄꯨꯈ꯭ꯔꯕꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯤꯁꯦ ꯄꯥꯎꯉꯩꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯑꯩꯒꯤꯗꯤ ꯀꯩꯝ ꯍꯥꯏꯖꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯕꯨ ꯑꯉꯥꯡꯗꯨꯒ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯁꯤꯟꯕꯤꯒꯅꯨ ꯅꯆꯥ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯃꯤꯒꯤꯁꯨꯅꯦ ꯃꯃꯥ ꯃꯄꯥꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯤ ꯍꯣꯡꯉꯨꯈꯤꯅꯤ ꯑꯩꯅꯁꯨ ꯃꯥꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯑꯄꯥꯝꯕꯅꯤ ꯅꯆꯥꯗꯤ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯉꯥꯡꯒꯤ ꯐꯣꯟ ꯄꯤꯁꯤꯜꯂꯨꯕ ꯅꯪꯈꯤꯗ꯭ꯔꯥꯅ
ꯏꯔꯥꯡꯗꯤ ꯅꯦꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯅꯕꯅꯣꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯃꯔꯣꯜꯗꯣ ꯈꯪꯉꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯂꯨꯍꯣꯡꯕꯤꯅꯨꯅ ꯍꯣꯏꯗ ꯅꯪꯅ ꯑꯗꯨ ꯌꯧꯔꯗꯤ ꯃꯥꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤ ꯌꯥꯝ ꯋꯥꯠꯂꯤꯁꯦ ꯀꯣꯂꯦꯖꯀ ꯀꯥꯔꯀꯥꯟꯗ ꯀꯦꯕ ꯍꯩꯔꯛꯑꯀꯥꯟꯗ ꯍꯦꯟꯅꯁꯨ ꯐꯖꯔꯛꯈꯤꯅꯤ ꯅꯨꯄꯥ ꯑꯐꯕ ꯃꯥꯏꯅ ꯇꯥꯟꯅꯖꯁꯅꯤ ꯌꯥꯔꯦꯗ ꯁꯅꯥꯍꯣꯏꯗ ꯆꯠꯁꯦ ꯊꯦꯡꯉꯅꯤ ꯃꯤ ꯍꯣꯏ ꯍꯣꯏ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯜꯂꯛꯄꯅ ꯃꯈꯣꯡ ꯐꯥꯎꯕ ꯐꯖꯅ ꯊꯥꯡꯕ ꯉꯝꯗꯦ ꯆꯠꯇꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯁꯅꯥꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯉꯝꯃꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯁꯤꯗꯤ ꯍꯦꯟꯅ ꯃꯃꯥꯏ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗꯣ ꯑꯦ ꯃꯃꯥ ꯑꯣꯏꯔꯖꯥꯠꯂꯣ ꯊꯣꯛꯂꯛꯏꯁꯦ ꯆꯨꯞꯅꯗꯅ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧ ꯆꯠꯇꯣꯏꯕ ꯍꯥ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕꯩ ꯂꯥꯛꯏ ꯅꯠꯇ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯐꯥꯒꯤꯗꯤ ꯅꯠꯇꯦ ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯧ ꯑꯁ ꯀꯂꯥꯞꯁꯤ ꯆꯦꯡ ꯈꯞꯄꯗꯧꯅ ꯇꯧꯔꯤꯃꯤ ꯁꯅꯥꯒꯤ ꯃꯃꯥꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯅꯈꯣꯏꯗꯤ ꯃꯤ ꯍꯪꯒꯦ ꯇꯧꯕ꯭ꯔꯣ ꯂꯦꯝꯕꯤꯁꯅꯥ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯥꯅꯤ ꯃꯥꯅꯤ ꯆꯥꯛꯀ ꯆꯥꯔꯨꯕ꯭ꯔꯣ ꯏꯆꯥ ꯍꯣꯏꯗꯤ ꯑꯧ ꯏꯃꯥ ꯆꯥꯔꯨꯏ ꯋꯥꯈꯜꯗꯅ ꯃꯅꯝꯁꯤꯗ ꯍꯪꯉꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯀꯥꯏꯔꯤꯗꯀꯣ ꯑꯩꯈꯣꯏ ꯃꯃꯥꯏ ꯃꯃꯥꯡꯁꯤꯗ ꯏꯕꯦꯝꯃꯁꯨꯅꯦ ꯂꯥꯛꯍꯧꯗ ꯉꯥꯏꯔꯤꯕꯅꯤ ꯆꯪꯉꯨꯁꯤ ꯆꯪꯉꯨꯁꯤ ꯃꯪꯒꯣꯜꯗ ꯄꯣꯠ ꯆꯩ ꯃꯌꯥꯝꯒ ꯂꯩꯍꯧꯔꯤꯕꯅꯤ ꯑꯋꯥꯡꯒꯤ ꯃꯅꯦ ꯀꯧꯕꯤꯔꯨꯒꯦ ꯇꯧꯕꯅꯦ ꯍꯦꯛꯇ ꯆꯪꯉꯨ ꯏꯀꯥꯏꯒꯅꯨ ꯆꯪꯉꯨꯗꯅ ꯃꯈꯣꯏꯁꯨ ꯑꯩ ꯅꯨꯡ ꯐꯥꯎꯏ ꯅꯨꯡꯁꯤ ꯋꯥ ꯂꯣꯏꯔꯦ ꯃꯃꯥꯅ ꯇꯨꯅꯤ ꯀꯥꯏꯅꯒ ꯑꯦ ꯇꯧꯕꯤ ꯌꯦꯡꯉꯨꯅꯤ ꯃꯪꯒꯣꯜꯗꯩꯁꯦ ꯃꯣꯔꯦꯗꯒꯤ ꯌꯥꯝ ꯂꯩꯔꯛ ꯃꯥꯜꯂꯤꯗ ꯔꯥꯖ ꯅꯣꯛꯂꯒ ꯑꯁꯤꯗꯅꯦ ꯍꯥꯎ ꯃꯦꯅꯤ ꯀ꯭ꯋꯥ ꯃꯇꯞꯁ ꯀꯥꯏꯅꯒ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯤ ꯃꯣꯔꯦ ꯀꯔꯕꯥꯔ ꯇꯧꯕꯤ ꯃꯥꯟꯕꯤꯗꯣ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯩꯒꯤꯅꯣ ꯃꯤ ꯃꯌꯨꯝ ꯆꯪꯉꯩꯁꯦ ꯌꯨꯝꯒꯤ ꯃꯤ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯜꯂꯨꯔꯣ ꯕꯤꯃꯣꯜꯅ ꯐꯨꯒꯦꯁꯨ ꯐꯨꯍꯜꯂꯨ ꯆꯩꯐꯝ ꯇꯥꯍꯟꯗꯕꯤ ꯍꯦꯛ ꯇꯥꯍꯜꯂꯕ ꯑꯩꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯀꯩꯅꯣꯗ ꯕꯤꯃꯣꯜ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯈꯟꯅꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤ ꯂꯦꯝꯕꯤ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯗꯥ ꯕꯤꯃꯣꯜ ꯀꯩ ꯋꯥ ꯂꯩꯒꯦ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯑꯣ ꯔꯥꯖꯅ ꯑꯩꯁꯨ ꯀꯥꯔꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯅꯤꯃꯛꯇꯅꯤ ꯔꯥꯖ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ ꯃꯆꯤ ꯑꯣꯏꯔꯞꯅ ꯁꯅꯥ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯦ ꯉꯔꯥꯡꯒꯤꯗꯣ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯕꯤꯃꯣꯜꯅ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯕꯥꯅꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯂꯦꯝꯕꯤꯌꯥ ꯑꯩ ꯃꯇꯥꯎꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯅꯦ ꯗꯥ ꯕꯤꯃꯣꯜꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯃꯃꯜ ꯄꯤꯔꯒ ꯂꯩꯕ ꯌꯥꯕ ꯂꯩꯙꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯖꯩ ꯆꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯕ ꯂꯩꯔꯛꯏꯁꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯃꯤ ꯃꯌꯨꯝꯗ ꯐꯖꯗꯦꯀꯣ ꯋꯥꯍꯩꯗꯣ ꯑꯍꯜ ꯂꯩꯔꯝꯃꯗꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯇꯨꯡꯗ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯒꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯒꯅꯨ ꯅꯟꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯁꯅꯥ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ ꯃꯇꯨꯡꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯄ꯭ꯂꯤꯖ ꯗꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯤꯇ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯍꯤꯡꯖꯒꯦ ꯆꯥꯟꯕꯤꯗꯨꯅ ꯌꯦꯠꯄꯤꯔꯅꯨ ꯑꯩꯅ ꯈꯣꯡ ꯄꯥꯏꯔꯁꯨ ꯄꯥꯏꯖꯔꯒꯦ ꯑꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ ꯅꯨꯄꯥ ꯅꯪꯁꯨ ꯀꯩꯅꯣ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇꯕꯤꯗ ꯀꯣꯛ ꯍꯥꯏꯔꯝꯃꯗꯤꯕ ꯁꯅꯥ ꯏꯍꯩꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯛꯇꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯔꯦꯅ ꯑꯩꯅ ꯀꯌꯥꯗ ꯆꯥꯎꯊꯣꯛꯄ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯁ ꯅꯨꯄꯥꯅ ꯅꯨꯄꯤꯒ ꯇꯥꯍꯟꯒꯅꯨꯀꯣ ꯔꯥꯖ ꯇꯥꯎ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯠꯄ ꯇꯥꯗꯕ꯭ꯔ ꯃꯥꯜꯂꯦ ꯁꯅꯥ ꯑꯩ ꯏꯁꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯂꯔꯣꯏꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯅꯩ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯌꯥꯕ ꯑꯃꯗꯤ ꯄꯤꯕꯤꯌꯨ ꯀꯩ ꯑꯌꯥꯕ ꯔꯥꯖ ꯃꯈꯨꯠꯀ ꯂꯣꯟꯅꯗꯨꯅ ꯅꯪꯕꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩ ꯂꯩꯅꯤꯡꯗꯦ
Ibani wari sanadarasu ai nanggi nasak uba phangnaba marakta lakpada ayaba pibiyuko. Aingondha yelaktradi kaide. Bimolna aibu aizau hairadi lembi nangsu matam lau khanjau. Naha oibagi inkhalakpa haisidi makhal kayagi changing tawgadamni. Adubu kona sina fare sina chumme da lepo sini. Ahal ama oina aina haigadawudi. Mada alase. Horen yum yawagane karan nang tarakpa yariko. Ahoiba ai kokse matha mayamna puga ngamdre. Yumda fazana pothaurage. Saktasingsiga kari thoken tawjasaina pamdradi pamdre sum koina legadraba. Lembigi mama halaktuna haima laamba anidudi chatkrabo. Chatkre. Yengoi nangga tinaba marup mapang oiresune matung adumna nisa sisinaduna laktanaba hayuko. Matungda laadini mama ma afaba oiro hek lakpada aina kaidawgi yengo. Ihe nupaga singnaba hongnadeko. Icha sidi mi khuding saudanaba loinaba tamgadabanine. Somdana kalengi maisa langlamba punsido nakentha khangoi oirakpaduda amuk hena sok chatli. Mayum yorakpaga sanagi photo ariba mayamdo puthoktuna yenglame. Shina mana thaina ahanba 11 karakpada namkhibadan. To simasu mana 12 tharamdaigi hostelda sum lairingai chaba tumba tawdana mamaiga noikiba matamdani. Duga sina mana ada graduation tamba lakpa matangduniba isamga chamjabani. Lairik tamba loiraba aina coaching tawnina haizilaga ma sangboin magi graduation loiba ngaikibani. Sana nangi thamoise kanni kalligo. Nahana mana yum thoklaga master tawgi haiba matamda ikoira leiraga tammona hairamdo. Yum pala matungda lairik tamba mayam amsu leir. Aishu nungsibada luklingai isagi sinfam amatek payudida. Sana dada yang wari nangbu gyan taruba. Nang